Manipur state na ahan bu oina sanaroi singi yaifana paikhat liba sports person livelihood guarantee scheme India gi atopa mafam state singda laiti haina chief minister nongtoma birena fongdokre wafam asi ngasi tha asigi tarani pandagi hogduna kulhumdoi fawba Nagaland da pangthokadoriba 3rd Northeast Games 2024 da Manipur gi mahut sinduna saru yarugadaba sanaroi sing amadi coach sing bu pukning thogatpaga loinana yaifa paujel pibagi thoram ama chief minister secretary da pangthokiba aduga mari leinana fongdok Thoramaduda Chief Minister Nongthompam Biren, Minor Irrigation Minister Awangbo Newmai, Wangkai SC MLA Thangzam Arun Kumar, Lamlai SC MLA Kongban Tabam Imut 𝗍𝗡𝗥 amadi Patsoi SC MLA Sapam Kunjekesor Susaruk Yaki. Thoramaduga Mari Lainana Chief Minister N Biren Hai, India gi manungda sana khotnabada Manipurna achoba thodang kaya lauduna lakliba asina Manipur bu sports ki powerhouse ni haina khangnaribani. Sanaroi singna sana khotnaba matamda thaksi kasi naina sanarabadi soidana mai pakani. State asida laidiba naharol singbu masamawu fana thamnaba hotnabada one village one playground gi scheme paikhatuna lakli loinana. National amadi international gi thakta medal lauba ngamhaudraba sanaroi sing amadi thabak phanghaudraba sanaroi singna makoina sanabagi lamda potharaklaba matamda sports person livelihood guarantee scheme asigi kanaba lauba yagani haina su fongdoki. guarantee livelihood ki dong baik dengan being able to